ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯐꯤ ꯇꯨꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ, ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯍꯣꯠꯅꯔꯤꯕ ꯃꯇꯤꯛ ꯁꯦꯜ ꯆꯠꯄ ꯍꯦꯜꯂꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯟꯕꯗ ꯀꯣꯟꯅꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯌꯨꯛ ꯑꯃ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯇꯟ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯃꯤ ꯑꯗꯨꯅ ꯇꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯇꯟ ꯑꯗꯨꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯍꯌꯤꯡ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯆꯥꯒꯗꯕ ꯇꯟ ꯑꯗꯨꯗ ꯇꯣꯡꯂꯦ꯫ ꯃꯥꯅ ꯍꯌꯤꯡꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯥꯏ ꯍꯨꯝꯗꯣꯛꯇꯨꯅ ꯇꯥꯟꯊꯣꯛꯂꯦ, ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯍꯌꯤꯡꯁꯤꯡ ꯑꯗꯨꯅ ꯇꯟ ꯑꯗꯨꯗ ꯇꯣꯡꯉꯤ꯫ ꯅꯨꯄꯥ ꯑꯁꯤ ꯁꯥꯎꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯍꯌꯤꯡꯁꯤꯡ ꯑꯁꯤꯗꯤ ꯍꯥꯠꯂꯒꯦꯗ, ꯈꯣꯏꯗꯧ ꯑꯁꯨꯛ ꯁꯥꯎꯍꯟꯕ! ꯇꯟ ꯆꯥꯕꯒ ꯂꯥꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯌꯤꯡꯁꯤꯡ ꯑꯗꯨ ꯇꯟ ꯑꯗꯨꯗ ꯐꯖꯅ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯅꯤꯗꯨꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯕꯗ ꯍꯌꯤꯡ ꯈꯔꯗꯤ ꯁꯤꯔꯦ꯫ ꯃꯥꯅ ꯑꯁꯤꯕ ꯍꯌꯤꯡꯁꯤꯡ ꯑꯗꯨ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯕꯗ ꯍꯌꯤꯡ 8 ꯁꯤꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯑꯩꯒꯤ ꯈꯨꯠꯅ ꯑꯃꯨꯛ ꯊꯥꯕꯗ 8 ꯍꯥꯠꯄ ꯉꯝꯕ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯗꯧꯕꯒꯤ ꯋꯥꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯑꯩ ꯂꯪꯐꯩꯗ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯈꯥꯎꯖꯥꯎ ꯑꯃ ꯂꯪꯐꯩ ꯆꯠꯄꯗ ꯄꯨꯅꯕ ꯇꯨꯔꯦ꯫ ꯑꯗꯨꯒ ꯈꯥꯎꯖꯥꯎ ꯑꯗꯨꯗ ꯑꯃꯨꯛꯇ 8 ꯍꯥꯠꯄ ꯍꯥꯏꯅ ꯃꯌꯦꯛ ꯆꯥꯎꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯍꯥꯛ ꯂꯪꯐꯩꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯇ 8 ꯍꯥꯠꯄ ꯊꯥꯕ ꯈꯥꯎꯖꯥꯎ ꯑꯗꯨ ꯌꯥꯟꯗꯨꯅ ꯂꯪꯐꯩꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯍꯩ ꯔꯥ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯒꯗꯕ ꯃꯥꯟꯕ ꯌꯥꯝꯅ ꯄꯥꯟꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯆꯥꯔꯦ꯫ ꯍꯩꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯔꯗꯅ ꯃꯍꯥꯛꯅ ꯑꯃꯨꯟꯕ ꯍꯩ ꯈꯔ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯃꯇꯨꯒ ꯏꯁꯨꯛ ꯁꯨꯛꯊꯈꯩ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯩ꯫ ꯂꯝꯕꯤꯗ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯂꯧꯔꯒ ꯆꯥꯕ ꯌꯥꯒꯅꯤ ꯈꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯗꯨꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯁꯤ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯂꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯤꯗꯤ ꯂꯩꯕ ꯑꯃꯠꯇ ꯎꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯒꯝ ꯊꯥꯡꯗꯨꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤ ꯍꯤꯡꯆꯥꯕ ꯂꯩꯕ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯅꯗ꯭ꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯅ ꯂꯥꯛꯄꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈꯜꯂꯤ, ꯍꯩꯁ, ꯑꯥꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯃꯨ ꯇꯥꯏꯕꯪ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯆꯥꯎ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯁꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯒ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯁꯤ ꯑꯁꯨꯝ ꯍꯤꯡꯆꯥꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯌꯦꯛ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯄꯥꯔꯨꯔꯦ꯫ ꯑꯃꯨꯛꯇ 8 ꯍꯥꯠꯄ ꯋꯥꯍꯩ ꯑꯁꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈꯜꯂꯤ, ꯍꯩꯁ, ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯗꯣꯛꯅꯕ ꯇꯥꯔꯦꯗꯅ꯫ ꯍꯦ ꯅꯨꯄꯥ, ꯉꯥꯏꯈꯣ! ꯀꯅꯥꯅꯣ ꯑꯩꯕꯨ ꯈꯥꯝꯂꯤꯕꯗꯤ? ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯂꯝꯗꯝ ꯑꯁꯤꯕꯨ ꯄꯥꯜꯂꯤꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇ 8 ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯆꯨꯝꯕꯅꯤ, ꯑꯩ ꯑꯃꯨꯛꯇ 8 ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯀꯅꯥꯅ ꯀꯜꯂꯤ ꯌꯦꯡꯅꯔꯁꯤ꯫
ꯑꯩꯅ ꯀꯟꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯅ ꯆꯥꯒꯅꯤ. ꯑꯣ, ꯌꯥꯏ ꯌꯥꯏ. ꯐꯔꯦ ꯐꯔꯦ, ꯌꯦꯡꯅꯔꯁꯤ. ꯑꯩꯁꯨ ꯃꯗꯨꯅꯤ ꯄꯥꯝꯂꯤꯕ. ꯐꯔꯦ, ꯃꯁꯤꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯅꯨꯡ ꯑꯃ ꯈꯜꯂꯒ ꯈꯨꯠꯅ ꯆꯞꯈꯥꯏꯔꯒ ꯃꯍꯤ ꯊꯣꯛꯍꯟꯕ ꯇꯥꯟꯅꯁꯤ. ꯌꯥꯕ꯭ꯔꯥ ꯍꯥꯏꯌꯨ? ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ. ꯌꯥꯏ ꯌꯥꯏ. ꯇꯧꯁꯤ ꯇꯧꯁꯤ. ꯑꯗꯣ ꯅꯪ ꯍꯥꯟꯅ ꯇꯧꯖꯧꯅꯦ. ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦꯕ. ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯃꯁꯥꯒ ꯆꯥꯅꯕ ꯅꯨꯡ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯈꯨꯝꯒꯠꯇꯨꯅ ꯄꯥꯏꯔꯦ. ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯆꯞꯈꯥꯏꯗꯨꯅ ꯁꯨꯝꯕ ꯃꯇꯝꯗ ꯏꯁꯤꯡ ꯇꯞ ꯇꯞ ꯇꯥꯔꯛꯈꯤ. ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯔꯦꯗꯅ, ꯅꯪꯒꯤ ꯃꯨꯛ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯅꯪ ꯈꯔꯗꯤ ꯀꯟꯖꯔꯦꯗꯅ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯕ ꯃꯁꯛ ꯊꯤꯕ ꯑꯃꯨꯟꯕ ꯍꯩ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯈꯤ. ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯍꯦ ꯍꯤꯡꯆꯥꯕ, ꯅꯪꯗꯤ ꯅꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯌꯥꯝꯅ ꯋꯥꯅ ꯆꯞꯈꯥꯏꯗꯨꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯅꯤꯈꯛ ꯇꯥꯍꯟꯕ. ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯑꯩꯗꯤꯅꯦ ꯈꯨꯠ ꯅꯥꯃꯠꯇꯅ ꯆꯞꯈꯥꯏꯕꯤꯒꯦ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯟꯕ ꯍꯩ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯡꯒꯠꯇꯨꯅ ꯍꯤꯡꯆꯥꯕꯗꯨꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯆꯞꯈꯥꯏꯕ ꯑꯗꯨꯗ ꯑꯃꯨꯟꯕ ꯍꯩ ꯑꯗꯨꯗꯒꯤ ꯃꯍꯤ ꯖꯣꯔꯣ ꯖꯣꯔꯣ ꯇꯥꯔꯛꯈꯤ. ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯤꯁꯨ ꯀꯤꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯔꯕ꯭ꯔꯥ? ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯁꯤꯃꯗꯤ ꯅꯪꯅ ꯍꯦꯜꯂꯦꯍꯦ. ꯌꯥꯔꯦ, ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯅꯔꯁꯤ. ꯐꯔꯦ ꯐꯔꯦ, ꯌꯥꯏ, ꯌꯦꯡꯅꯁꯤ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯑꯇꯤꯌꯥꯗ ꯂꯪꯈꯠꯅꯁꯤ. ꯑꯗꯨꯒ ꯀꯨꯏꯅ ꯂꯩꯔꯒ ꯇꯥꯔꯛꯄ ꯇꯥꯟꯅꯁꯤ. ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯇꯧꯁꯤꯅꯦ. ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯂꯪꯈꯠꯂꯨꯅꯦ. ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯡ ꯑꯃ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯋꯥꯡꯅ ꯂꯪꯈꯠꯄꯗ ꯅꯨꯡ ꯑꯗꯨ ꯄꯥꯛꯅ ꯇꯥꯔꯛꯇꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯃꯥꯏꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ. ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯔꯦꯗꯅ, ꯅꯪ ꯑꯃꯨꯛ ꯂꯪꯈꯠꯂꯨ. ꯅꯨꯄꯥ ꯑꯗꯨꯅ, ꯑꯣ ꯍꯤꯡꯆꯥꯕ, ꯅꯪ ꯈꯔꯗꯤ ꯀꯟꯖꯔꯦꯗꯅ. ꯑꯩ ꯂꯪꯈꯠꯀꯦꯀꯣ. ꯇꯨ ꯌꯦꯡꯉꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯄ ꯎꯆꯦꯛ ꯃꯆꯥꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯃꯊꯛꯇ ꯂꯪꯈꯠꯈꯤ. ꯍꯩ ꯌꯥ! ꯃꯥꯅ ꯂꯪꯈꯠꯂꯤꯕꯗꯨ ꯎꯆꯦꯛꯅꯤꯅ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯒ ꯅꯨꯄꯥ ꯑꯗꯨꯒꯅ ꯅꯨꯡ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩ. ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕ, ꯅꯨꯡ ꯑꯗꯣ ꯀꯩꯁꯨ ꯇꯥꯔꯛꯂꯔꯣꯏ, ꯌꯧꯈ꯭ꯔꯕꯅꯤ. ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯀꯟꯕ ꯌꯦꯡꯅꯕꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯅꯤꯡꯂꯕ꯭ꯔꯣ? ꯌꯥꯖꯔꯦ ꯌꯥꯖꯔꯦ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯍꯦꯜꯂꯦ. ꯑꯗꯨꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤ ꯑꯩ ꯅꯪꯒꯤ ꯂꯩꯐꯝꯗ ꯂꯩꯒꯦ. ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯌꯥꯒꯅꯤ, ꯂꯩꯕꯤꯌꯨ. ꯍꯤꯡꯆꯥꯕ ꯑꯁꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯐꯔꯦ, ꯍꯣꯔꯦꯟꯅꯦ ꯃꯩ ꯇꯤꯛꯅꯅꯕ ꯃꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯦ ꯑꯃꯨꯛꯇ ꯊꯨꯗꯦꯛꯎ. ꯅꯪ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯅꯦ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯎꯖꯥꯎ ꯑꯗꯨꯕు ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯛꯇꯣꯛꯂꯦ. ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕꯅꯤꯅ ꯃꯇꯣꯟ ꯊꯪꯕ ꯑꯆꯧꯕ ꯑꯁꯣꯝꯁꯦ ꯑꯩ ꯄꯥꯏꯒꯦ. ꯅꯪ ꯋꯥꯅꯤ. ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯣꯟꯕꯅꯤꯅ ꯑꯄꯤꯛꯄ ꯃꯈꯣꯡ ꯑꯁꯤꯗ ꯑꯣꯏꯅ ꯄꯥꯏꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗු ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯊꯥꯡꯍꯜꯂꯤ. ꯑꯗꯨꯒ ꯎꯁꯥꯗ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯣꯡꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ. ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯁꯥꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯗꯨꯅ ꯋꯥꯅ ꯄꯨꯔꯛꯄ ꯁꯥꯗꯨꯅ ꯎ ꯑꯗꯨ ꯊꯝꯃꯤ. ꯃꯈꯨꯠꯀ ꯍꯥꯏ ꯍꯨꯝꯗꯨꯅ ꯇꯧꯏ. ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕ ꯑꯅꯤꯃꯁꯨ ꯂꯩꯔꯝꯃꯤ. ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯅ ꯁꯖꯤ ꯁꯉꯥꯏ ꯉꯧꯗꯨꯅ ꯌꯥꯏꯗꯨꯅ ꯆꯥꯔꯝꯃꯤ. ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯂꯧꯗꯨꯅ ꯆꯥꯏ. ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯄꯨꯡꯉꯛ ꯉꯛꯏ. ꯂꯥꯛꯃꯤꯟꯅꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯗꯒꯤꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ. ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯕ ꯌꯥꯕ ꯆꯥꯔꯕ ꯃꯇꯨꯡꯗ ꯄꯨꯛꯀꯁꯦ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ. ꯄꯦꯜꯂꯦ ꯄꯦꯜꯂꯦ. ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯇꯨꯝꯐꯝꯗꯤ? ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯦ.
ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯕꯗ ꯍꯤꯡꯆꯥꯕꯒꯤ ꯇꯨꯝꯐꯝ ꯑꯆꯧꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯣ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯕ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯡꯂꯕ ꯑꯆꯧꯕ ꯐꯃꯨꯡ ꯑꯗꯨ ꯀꯥꯕ ꯇꯟꯃꯟꯕꯗꯒꯤ ꯐꯃꯨꯡ ꯃꯈꯥ ꯀꯥꯡꯈ ꯃꯈꯥꯗ ꯑꯣꯏꯅ ꯆꯪꯗꯨꯅ ꯇꯨꯝꯂꯦ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯇꯨꯝꯂꯤꯉꯩꯗ ꯍꯥꯠꯂꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯝꯂꯅꯤ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯇꯨꯞ ꯑꯆꯧꯕ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯎꯇꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯀꯟꯊꯠꯂꯦ꯫ ꯐꯃꯨꯡ ꯑꯗꯨ ꯄꯨꯝꯇꯦꯛ ꯇꯦꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯇꯨꯝꯕꯅꯤꯅ ꯀꯔꯤꯁꯨ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨ ꯅꯣꯛ ꯈꯦꯗꯨꯅ ꯁꯖꯤ ꯁꯉꯥꯏ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯎꯇꯨꯞꯅ ꯊꯣꯡꯂꯝꯂꯤꯕꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯅ ꯍꯪꯂꯛꯄ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯤꯃꯜꯂꯛꯄꯗꯒꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯖꯤ ꯁꯉꯥꯏꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕ ꯌꯥꯕ ꯆꯥꯔꯒ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯪꯐꯩ ꯆꯠꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯝꯗꯝ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯁꯨꯝꯗꯧꯕꯅꯤ, ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯈꯪꯗꯕ ꯌꯥꯝꯅ ꯑꯀꯟꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯑꯃꯨꯛꯇ 8 ꯍꯥꯠꯄ ꯍꯥꯏꯅꯁꯨ ꯊꯥꯏ꯫ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯑꯀꯟꯕ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯤ꯫ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯒꯠꯆꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯪ ꯑꯃꯨꯛꯇ 8 ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕ 2 ꯂꯩ꯫ ꯍꯤꯡꯆꯥꯕ ꯃꯈꯣꯏ 2ꯒꯤꯗꯃꯛꯇ ꯆꯥꯅꯅꯕ ꯃꯤ ꯑꯃꯃꯝ ꯆꯥꯛꯊꯥꯛ ꯇꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯅꯅꯕ ꯅꯪ ꯍꯤꯡꯆꯥꯕ 2 ꯑꯁꯤ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕ 2 ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯅꯉꯣꯟꯗ ꯊꯥꯖꯒꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯍꯤꯡꯆꯥꯕ 2 ꯈꯛ ꯍꯥꯠꯄꯕꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯍꯥꯠꯆꯧ ꯍꯥꯏꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯪ ꯐꯖꯅ ꯄꯣꯊꯥꯖꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯅꯥꯏ ꯃꯁꯦꯜꯒ ꯇꯧꯗꯅ ꯁꯦꯕꯥꯔꯤ ꯃꯌꯥꯝꯅ ꯑꯪꯒꯨꯔꯒ ꯏꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯑꯗꯨꯃ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯨꯄꯥ ꯑꯁꯤ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯂꯥꯟꯃꯤꯅ ꯁꯦꯠꯀꯗꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ, ꯅꯪꯅ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯆꯠꯄꯗ ꯈꯣꯡꯕꯨ ꯑꯣꯏꯅꯕ ꯂꯥꯟꯃꯤ ꯀꯌꯥꯗꯤ ꯄꯥꯝꯃꯤ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯍꯤꯡꯆꯥꯕ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ 2 ꯈꯛ ꯍꯥꯠꯄꯗꯕꯨ ꯀꯔꯤꯒꯤ ꯂꯥꯟꯃꯤ? ꯂꯥꯟꯃꯤꯒ ꯄꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯆꯠꯂꯒ ꯍꯥꯠꯂꯨꯔꯒꯦ꯫ ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯗꯨꯇ ꯇꯥꯛꯄꯤꯌꯨ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯅꯊꯟꯇ ꯆꯠꯈꯤꯕ ꯌꯥꯗꯦ꯫ ꯂꯝꯕꯤ ꯇꯥꯛꯅꯅꯕ ꯅꯪꯒꯤ ꯗꯣꯂꯥꯏ ꯊꯥꯡꯅꯕ ꯂꯥꯟꯃꯤ ꯈꯔ ꯄꯨꯈꯤꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯁꯨ ꯄꯨꯈꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯊꯣꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ
ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯛꯎ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯕꯨ ꯍꯥꯠꯅꯕ ꯊꯣꯔꯛꯂꯦ꯫ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦꯅꯦ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯍꯥꯏꯕꯗꯨꯕꯣ? ꯑꯩꯗꯤ ꯍꯥꯠꯅꯤꯡꯕꯅꯅꯦ ꯈꯨꯠꯀꯁꯦ ꯃꯔꯦꯡ ꯆꯠꯂꯦ꯫ ꯁꯩꯇ ꯑꯋꯣꯏꯕ ꯌꯧꯒꯗꯧꯔꯦ ꯑꯀꯟꯕ ꯏꯕꯨꯡꯉꯣ, ꯃꯤꯀꯨꯞ ꯐꯥꯔꯔꯣꯏ꯫ ꯇꯨ ꯑꯥꯗ ꯎꯔꯤꯕ ꯁꯣꯡꯂꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗꯅꯤ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯆꯠꯂꯣ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯈꯣ, ꯅꯤꯡꯊꯧ ꯃꯅꯥꯏꯁꯥ, ꯅꯈꯣꯏꯅꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯍꯧ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯎꯕꯗ ꯅꯈꯣꯏ ꯂꯣꯏꯅ ꯀꯤꯔꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯆꯪꯂꯒ ꯍꯥꯠꯂꯨꯔꯒꯦꯀꯣ꯫ ꯑꯩꯅ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯐꯒꯅꯤ ꯑꯀꯟꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯊꯟꯇ ꯆꯪꯂꯛꯏ꯫ ꯆꯪꯅ ꯂꯝꯕꯤꯗ ꯇꯥꯕ ꯅꯨꯡ ꯈꯔ ꯈꯨꯟꯖꯤꯜꯂꯒ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯎꯖꯥꯎ ꯎꯔꯦꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯂꯛꯈꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯊꯣꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕ ꯑꯃꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯍꯤꯡꯆꯥꯕ, ꯀꯔꯤꯅꯣ ꯅꯪꯅ ꯏꯔꯦꯟꯖꯅ ꯇꯨꯝꯒꯦꯗꯤ ꯂꯩꯇꯗꯅ ꯑꯩꯒꯤ ꯀꯣꯛꯇ ꯊꯥꯔꯛꯂꯤꯕꯗꯤ? ꯍꯤꯡꯆꯥꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯀꯔꯤꯁꯨ ꯊꯥꯗꯦꯀꯣ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡ ꯑꯃꯃꯨꯛ ꯂꯧꯊꯣꯛꯂꯒ ꯍꯤꯡꯆꯥꯕ ꯑꯇꯣꯞꯄ ꯑꯃꯗꯨꯗ ꯑꯃꯨꯛ ꯊꯣꯝꯃꯤ꯫ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕ ꯑꯃꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯍꯤꯡꯆꯥꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯣꯛꯇ ꯊꯥꯔꯛꯂꯤꯕꯗꯤ? ꯑꯇꯣꯞꯄ ꯍꯤꯡꯆꯥꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯀꯗꯥꯏꯗ ꯊꯥꯈ꯭ꯔꯦ? ꯑꯩꯗꯤ ꯇꯨꯝꯂꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯈꯔ ꯉꯪꯅꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡ ꯑꯅꯤ ꯂꯧꯊꯣꯛꯂꯒ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯃꯀꯣꯛꯇ ꯆꯞ ꯆꯥꯅ ꯅꯨꯡ ꯑꯃꯃꯝ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗꯕꯤꯗ ꯍꯦꯛꯇ ꯐꯨꯗꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯋꯥ ꯀꯌꯥ ꯐꯨꯛꯇꯨꯅ ꯊꯣꯝꯅꯕ ꯍꯧꯔꯛꯂꯦ꯫ ꯎꯃꯪ ꯃꯅꯨꯡ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯅ ꯐꯨꯅꯕꯒꯤ ꯃꯈꯣꯜꯅ ꯑꯃꯨꯛꯇꯕꯨ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯊꯧꯁꯤꯡ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯈꯣꯜꯁꯤ ꯅꯣꯏꯕꯨ ꯇꯥꯗ꯭ꯔꯣ? ꯍꯣꯏꯅꯦ ꯄꯥꯊꯧ, ꯏꯁ, ꯑꯩꯈꯣꯏꯕꯨ ꯆꯦꯜꯍꯧꯕꯅ ꯐꯔꯗ꯭ꯔꯥ? ꯉꯥꯏꯈꯣ, ꯉꯁꯥꯏ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ? ꯑꯃꯨꯛ ꯉꯥꯏꯔꯝꯗꯅ ꯂꯣꯟꯅ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯂꯣꯏꯗ꯭ꯔꯣ? ꯍꯣꯏꯅꯦ ꯄꯥꯊꯧ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯂꯣꯠꯂꯒ ꯉꯥꯏꯔꯁꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯎ ꯋꯥ ꯄꯨꯡꯇꯨꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯐꯨꯅꯕ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯄꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯖꯥꯎ ꯎꯔꯦꯜ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯐꯜꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐꯜꯂꯒ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯤꯡꯊꯧ ꯃꯅꯥꯏꯁꯥ, ꯍꯧꯖꯤꯛ ꯑꯩꯒ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯍꯧꯕ꯭ꯔꯥ?
ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯇꯥꯖꯍꯧꯏ ꯑꯀꯟꯕ ꯅꯨꯄꯥ, ꯎꯃꯪ ꯃꯅꯨꯡꯗ ꯍꯧꯕ ꯎ ꯋꯥ ꯑꯃꯠꯇꯕꯨ ꯂꯩꯔꯝꯂꯔꯣꯏ꯫ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯐꯨꯛꯄ ꯊꯨꯗꯦꯛꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯤ ꯀꯜꯂꯤꯍꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅꯅꯦ ꯂꯩꯔꯝꯕ ꯎ ꯋꯥ ꯐꯨꯛꯂꯒ ꯀꯟꯊꯕ ꯍꯧꯔꯕꯅꯤ꯫ ꯆꯠꯂꯣ, ꯍꯤꯡꯆꯥꯕ ꯑꯅꯤꯗꯣ ꯁꯤꯍꯧꯔꯕꯅꯤ, ꯃꯀꯣꯛ ꯑꯅꯤ ꯀꯛꯊꯠꯂꯒ ꯊꯅꯝꯂꯕꯅꯤ, ꯂꯧꯊꯣꯛꯂꯨꯔꯣ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛꯁꯤꯡ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯄꯥꯎ ꯇꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯍꯥꯠꯂꯦ ꯇꯥꯕꯗꯒꯤ ꯄꯦꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯔꯕ ꯐꯤ ꯇꯨꯗꯨꯅ ꯋꯥꯅ ꯅꯪꯅ ꯍꯧꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯑꯃꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯖꯕ ꯑꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫